Nupi Lal Ningsing numit ki Thouram ngasi United Manipur Muslim Women's Development Organization UMMWDO na shillaga Manipur Press Club ki Thangjing Hall dasu ching lemna Pangthokkhre Thouram aduda saruk yakibi UMMWDO ki President Anwari Nurjahan hai Nupi Lal da saruk yakiba ima sing aduna karigidamak amati kanagi mathakta lan thingnaki haibadu ningsingduna hojik thengnariba lan asi kanagi mayokta thengnaribano haibadu khangna aikoigi thongna sagatpa mathau tai hojiki fibam asida lamdam asi kaidanaba apunbagi saktam sagatuna lanfam masak khangna lanthengnabagi tangai fadabat lei lamdam asida khundaminariba tongan ba furukki nupi singna loramba thogdang adudagi muslim furukki mama oibi kyanasu chang tadana saruk yarambagi khudam leitaba nate maram aduna yellow furup singi marakta amana amabu ikai khumnaduna lamdam asi ngakminnanaba apunbagi thongna ama ngasigi numit asina purako oirasanu Nupi Lal gi thogdokta thongna fana saruk yakibi muslim furukki ima kunthahum doibusu lengak asina sakangbiyo haina chahi kya gi mamangdagi taknaduna lakiba adu ngasisu lengak ki paukung ngairaga leiri haina mahakna makhatana phongdokhi Nasigi mironda koi apun bagi saktam sagat pa amadi thona hapa unity pura pada yam na mathau taba aduga kaungam nagoi deba ima sing adugi khungjang adubo aikoina tung phawba ningsing na bagi damakta na sing deba amani noina na laiminariba isilinau ato pa puruki isilinau singasu pangan singna iraiba ki damakta kari role lawai ipa ipo dagi ima ibe dagi singna kari role lawai haibasi aikoina hanna aikoi masak khangminaba amabo amana izat tawnaba adugu nungsinaba amadi iraiba ngakminabagi apunba thawna ama puraknabagi damakta nasi se aikoina singulaban Nupi Lal observation si hanna ningsing jabani